ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯤ ꯉꯥꯛꯇ ꯑꯅꯤ ꯄꯣꯛꯄ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯁꯅꯥ ꯀꯧꯔꯝꯃꯤ, ꯑꯇꯣꯝꯕꯤꯒꯤꯅ ꯇꯝꯐꯥ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯁꯛ ꯃꯇꯧ ꯆꯞ ꯃꯥꯟꯅꯅ ꯐꯖꯔꯝꯃꯤ, ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯋꯥꯠꯇꯦ꯫ ꯆꯥꯎꯔꯦꯜ ꯃꯈꯣꯏꯒꯤ ꯄꯥꯝꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯗꯣꯏꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯅꯆꯥ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯅꯤ ꯂꯩꯕꯒꯤꯔ ꯃꯃꯥ ꯅꯪꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯔꯤꯕꯗꯣ?" "ꯍꯣ, ꯅꯆꯥ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯗꯤ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤ, ꯃꯄꯥ ꯂꯧꯗꯅ ꯇꯨꯝꯕꯗꯤ ꯑꯣꯈꯥꯛ ꯐꯈ꯭ꯔꯕ." "ꯑꯦ, ꯑꯩꯅ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯕꯤꯗꯨꯅ ꯍꯥꯏꯕꯤꯔꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅꯒ ꯑꯣꯟꯁꯤꯜꯂꯛꯏꯅꯦ ꯇꯧꯔꯤꯁꯦ." "ꯑꯣꯟꯁꯤꯟꯗ꯭ꯔꯗꯤ ꯀꯩꯅꯣ? ꯃꯣꯏ ꯄꯥꯕ ꯄꯨꯝꯅꯃꯛꯁꯦ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ? ꯃꯣꯏ ꯄꯥꯕꯅ ꯀꯦꯍꯟꯕꯗꯒꯤ ꯊꯣꯛꯂꯛꯄ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ?" "ꯍꯩ, ꯑꯩꯗꯤ ꯀꯦꯍꯟꯈꯤꯗꯦꯅꯦ." "ꯀꯦꯍꯜꯂꯝꯃꯔꯣꯏ꯫ ꯍꯣ, ꯌꯥꯖꯔꯦ, ꯅꯆꯤꯟꯗꯨ ꯈꯤꯠ ꯑꯣꯏꯗꯕ ꯉꯥꯡꯕꯤꯔꯅꯨ꯫ ꯍꯅꯨꯊꯪꯗ ꯍꯜꯂꯛꯂꯕꯗꯤ ꯅꯆꯥꯅꯨꯄꯤ ꯑꯅꯤꯗꯣ ꯑꯃꯨꯛꯇ ꯍꯧꯗꯣꯛꯄꯤꯔꯨꯔꯣ, ꯃꯄꯥ ꯑꯃ ꯑꯣꯏꯅ." "ꯍꯣꯏ, ꯏꯆꯥꯅꯨꯄꯤ ꯍꯧꯗꯣꯛꯄꯒꯤ ꯊꯕꯛꯁꯦ ꯁꯦꯜ ꯐꯪꯕ ꯊꯕꯛꯀ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯑꯩꯒꯤ ꯌꯨꯝꯁꯦ ꯀꯣꯅꯨꯡꯒꯨꯝꯅ ꯆꯥꯎꯅ ꯁꯥꯔꯝꯂꯅꯤꯀꯣ꯫ ꯁꯦꯜꯒ ꯁꯤꯅ ꯅꯝꯊꯤꯈꯩ ꯄꯥꯏꯔꯅꯤ, ꯃꯤꯅꯥꯏ ꯃꯤꯁꯦꯟ ꯃꯌꯥꯝꯒ ꯊꯝꯗꯅ ꯃꯣꯏꯅ ꯁꯦꯕꯥꯒ ꯇꯧꯗꯅ ꯐꯅꯕꯨ ꯅꯨꯡꯉꯥꯏꯅꯤꯅꯦ." "ꯍꯣ, ꯌꯥꯔꯦ, ꯃꯣꯏ ꯄꯥꯕ ꯂꯝꯌꯥꯏꯗ ꯂꯦꯞꯂꯒꯅꯦ ꯃꯪꯂꯥꯟ ꯐꯨꯔꯥ ꯁꯥꯗꯨꯅ ꯂꯩꯕꯤꯔꯅꯨ꯫ ꯐꯨꯔꯥꯗꯣ ꯅꯤꯡꯈꯥꯏꯔꯛꯇ꯭ꯔꯤꯉꯩ ꯃꯁꯛ ꯐꯖꯕꯤ ꯅꯆꯥꯅꯨꯄꯤ ꯑꯅꯤꯗꯣ ꯑꯃꯨꯛ ꯊꯧꯗꯣꯛꯄꯤꯔꯣ꯫ ꯀꯔꯝꯕ ꯃꯇꯝꯗ ꯆꯥꯛ ꯊꯣꯡꯂꯒ ꯀꯔꯝꯕ ꯃꯇꯝꯗ ꯆꯥꯗꯧꯔꯤꯒꯦ ꯑꯩꯈꯣꯏꯕꯣ?" "ꯆꯥꯛꯀꯤ ꯋꯥꯕꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯄꯨꯟꯅ ꯍꯦꯛ ꯆꯥꯔꯁꯨ ꯌꯥꯕꯗꯨꯕꯣ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯥꯛꯂꯒ ꯆꯥꯎꯔꯦꯜ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯒ ꯀꯧꯔꯛꯏ, "ꯏꯄꯥꯒꯤ ꯁꯅꯥ, ꯏꯄꯥꯒꯤ ꯇꯝꯐꯥ, ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯧꯒꯠꯂꯣꯅꯦ, ꯃꯇꯝꯁꯤ ꯌꯥꯝ ꯊꯦꯡꯂꯦꯅꯦ꯫ ꯅꯃꯥꯅ ꯊꯕꯛ ꯇꯧꯔꯤꯕꯁꯦ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯌꯥꯗ꯭ꯔꯣ ꯅꯈꯣꯏ ꯑꯅꯤꯕꯨ?" ꯁꯅꯥ ꯍꯀꯥꯝ ꯆꯜꯂꯗꯨꯅ ꯃꯃꯤꯠꯇꯨꯗꯤ ꯄꯥꯡꯗꯕꯤ ꯈꯨꯝꯂꯛꯏ, "ꯕꯥꯕꯥ, ꯏꯃꯥꯒ ꯏꯅꯥꯎꯒ ꯑꯩꯈꯣꯏ ꯍꯨꯝꯅꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯥꯂꯤ ꯅꯥꯏꯅꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯊꯕꯛ ꯇꯧꯕꯗꯤ ꯏꯅꯥꯎꯔ ꯏꯃꯥꯔ ꯇꯥꯔꯝꯒꯅꯤ, ꯑꯗꯨꯅ ꯑꯩ ꯇꯨꯝꯕ ꯍꯧꯒꯠꯇꯕꯅꯤ." "ꯍꯩ, ꯄꯥꯂꯤ ꯅꯥꯏꯅꯔꯁꯨ ꯉꯟꯅ ꯍꯧꯒꯠꯂꯨꯅꯦ, ꯅꯁꯥꯗꯣ ꯐꯅꯅꯕ." "ꯕꯥꯕꯥ, ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯉꯟꯅ ꯌꯥꯍꯧꯔꯗꯤ ꯏꯁꯥ ꯐꯔꯛꯀꯗ꯭ꯔꯥ ꯑꯗꯨꯁꯨ ꯑꯗꯨꯝ?" "ꯍꯩ, ꯑꯗꯨꯗꯤ ꯏꯄꯥꯁꯨ ꯈꯪꯗꯦꯅꯦ꯫ ꯅꯅꯥꯎ ꯑꯃ ꯍꯧꯗꯣꯛꯂꯨꯈꯤꯒꯦ, ꯍꯧꯒꯠꯂꯣꯀꯣ ꯁꯅꯥ." "ꯍꯣꯏ ꯕꯥꯕꯥ, ꯍꯧꯒꯠꯂꯒꯦ." ꯆꯥꯎꯔꯦꯜ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯒ, "ꯏꯄꯥꯒꯤ ꯇꯝꯐꯥ, ꯅꯪꯕꯨ ꯏꯄꯥꯅ ꯉꯁꯤ ꯍꯧꯗꯣꯛꯂꯤꯕꯁꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯕ꯭ꯔꯣ?" ꯇꯝꯐꯥ ꯐꯩꯖꯨꯞ ꯃꯅꯨꯡꯗꯒꯤ ꯈꯨꯝꯂꯛꯏ, "ꯇꯥꯏꯌꯦ ꯕꯥꯕꯥ, ꯑꯗꯣ ꯑꯩ ꯉꯁꯤ ꯊꯕꯛ ꯇꯧꯕ ꯇꯥꯗꯦ, ꯏꯃꯥꯅ ꯇꯥꯕꯅꯤ, ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯧꯒꯠꯂꯛꯇ꯭ꯔꯤꯁꯤ." "ꯑꯣ, ꯑꯗꯨꯗꯤ ꯅꯃꯥꯅ ꯑꯍꯥꯎꯕ ꯑꯃ ꯁꯦꯝꯍꯧꯔꯤꯁꯤ ꯅꯃꯥꯒ ꯑꯩꯒ ꯈꯛ ꯆꯥꯕ ꯇꯥꯔꯦ꯫ ꯇꯨꯝꯃꯨ ꯏꯆꯥꯁꯤꯗꯤ." "ꯀꯩꯅꯣ ꯕꯥꯕꯥ, ꯑꯩꯁꯨ ꯆꯥꯗꯣꯏꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯇꯝꯐꯥ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯊꯣꯛꯈꯤ꯫ "ꯑꯍꯥꯎꯕ ꯆꯥꯕꯒꯤ ꯍꯥꯏꯔꯨꯔꯗꯤ ꯃꯅꯤꯡ ꯊꯦꯛꯀꯠꯇꯅ ꯆꯦꯟꯈ꯭ꯔꯤꯁꯤꯗꯤ." ꯃꯃꯥ ꯊꯥꯗꯣꯏꯅ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯀꯥꯔꯛꯄꯗ ꯉꯥꯏꯔꯤꯉꯩ ꯇꯝꯐꯥꯗꯣ ꯈꯠꯂꯤ ꯆꯦꯟꯈꯤꯕꯅꯤ ꯄꯨꯈ꯭ꯔꯤꯔꯣꯝꯗ꯫ ꯃꯃꯥꯅ ꯏꯔꯨꯖꯕ ꯂꯣꯏꯔꯝꯕꯗ ꯉꯥꯏꯔꯤꯉꯩꯒꯤ ꯊꯣꯡꯒ꯭ꯔꯥꯗꯨ ꯏꯁꯤꯡꯅ ꯆꯣꯠꯄꯗꯨꯗ ꯈꯠꯂꯤ ꯆꯦꯜꯂꯛꯄ ꯇꯝꯐꯥ ꯊꯣꯡꯒ꯭ꯔꯥꯗ ꯅꯥꯟꯊꯨꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯜꯂꯝꯃꯤ꯫ "ꯑꯌꯣꯃ, ꯁꯤꯔꯦ! ꯑꯁ, ꯈ꯭ꯋꯥꯡꯒ ꯈꯣꯡꯒꯁꯦ ꯂꯣꯏ ꯇꯦꯛꯑꯦ ꯇꯧꯔꯤꯁꯦ꯫ ꯏꯁꯤꯡꯁꯤꯁꯨ ꯌꯥꯝ ꯏꯪꯉꯦꯕ ꯇꯧꯔꯤꯁꯦ꯫ ꯑꯁ, ꯑꯩꯗꯤꯅꯦ ꯄꯦꯜꯂꯕꯅꯦ." ꯇꯨꯡꯗ ꯇꯞꯂꯤ ꯂꯥꯛꯄ ꯁꯅꯥ ꯃꯅꯥꯎꯅꯨꯄꯤ ꯇꯝꯐꯥꯅ ꯊꯣꯡꯒ꯭ꯔꯥꯗ ꯃꯈꯣꯡ ꯅꯥꯟꯊꯔꯒ ꯄꯨꯈ꯭ꯔꯤꯗ ꯇꯥꯈꯤꯕꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯅꯣꯛꯂꯒ ꯆꯦꯟꯁꯤꯜꯂꯛꯏ, "ꯇꯝꯐꯥ, ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯑꯩꯗꯤ ꯁꯤꯔꯦꯗ ꯅꯪ ꯍꯧꯖꯤꯛꯀꯤ ꯈꯨꯇꯥꯗꯣ꯫ ꯑꯌꯣꯃ, ꯄꯨꯛꯀꯁꯤ ꯅꯥꯔꯦꯗ ꯑꯩ ꯅꯣꯛꯄꯗ." ꯇꯝꯐꯥ ꯃꯥꯅ ꯇꯨꯁꯤꯜꯂꯒ ꯃꯆꯦꯅ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯅꯣꯛꯂꯒ ꯂꯩꯕꯗꯨꯗ ꯁꯥꯎꯅ ꯄꯨꯈ꯭ꯔꯤꯗꯩ ꯀꯥꯈꯠꯂꯛꯏ, "ꯏꯆꯦꯗꯤ ꯑꯩ ꯆꯤꯡꯈꯠꯄꯒꯤ ꯃꯍꯨꯠ ꯅꯣꯛꯂꯒ ꯂꯩꯔꯤꯅꯤꯅꯦ꯫ ꯐꯩ, ꯈꯪꯉꯤꯕ ꯑꯩꯁꯨꯅꯦ ꯏꯆꯦꯅ ꯁꯣꯛꯇꯅ ꯈꯣꯠꯇꯅ ꯂꯩꯔꯀꯥꯟꯗ ꯅꯣꯛꯁꯤꯟꯒꯦꯕ꯫ ꯑꯌꯣꯃ, ꯑꯩ ꯁꯤꯔꯦꯗ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯡꯗꯨ ꯁꯦꯛꯇꯅ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯏ ꯇꯝꯐꯥ꯫ ꯆꯥꯎꯔꯦꯜ ꯁꯪꯒꯣꯏꯗ ꯂꯨ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯗꯨ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯇꯝꯐꯥꯅ ꯃꯈꯣꯡ ꯁꯦꯛꯂꯤ ꯂꯥꯛꯄꯗꯨꯗ ꯍꯪꯂꯛꯏ, "ꯑꯍꯥꯎꯕꯗꯨ ꯆꯥꯔꯕꯣ ꯏꯄꯥꯒꯤ ꯇꯝꯐꯥ ꯅꯪꯕꯣ?" ꯇꯝꯐꯥ ꯁꯥꯎꯔꯤ ꯈꯨꯝꯂꯛꯏ,
ꯍꯣꯏ ꯆꯥꯔꯦ ꯄꯥꯕ ꯌꯥꯝ ꯍꯥꯎꯕ ꯊꯣꯡꯒ꯭ꯔꯥꯗꯣ ꯏꯃꯥꯅ ꯁꯤꯟꯕ ꯂꯥꯡꯕ ꯑꯍꯥꯎꯕ ꯈꯣꯡꯒ ꯈ꯭ꯋꯥꯡꯒꯁꯦ ꯇꯦꯛꯄꯒꯤ ꯃꯊꯦꯜ ꯑꯍꯥꯎꯕ ꯆꯥꯔꯦ ꯑꯩꯅ ꯁꯨꯛ ꯅꯥꯔꯁꯤꯗ ꯑꯃꯨꯛꯁꯨ ꯀꯔꯦꯝꯅ ꯁꯤꯜꯂꯛꯑꯦꯃꯤ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ ꯊꯥꯗꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯍꯪꯂꯛꯏ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯅ ꯃꯈꯣꯡ ꯁꯦꯛꯂꯒ ꯆꯠꯄꯗꯨꯗ ꯀꯩꯗꯧꯔꯤ ꯃꯥꯒꯤ ꯇꯝꯐꯥ ꯅꯈꯣꯡꯗꯣ ꯁꯦꯛꯂꯤꯕꯗꯨꯅ ꯏꯃꯥ ꯊꯣꯡꯒ꯭ꯔꯥꯗ ꯈꯣꯡꯁꯦ ꯂꯩꯊꯦꯛꯂꯒ ꯈ꯭ꯋꯥꯡꯁꯤꯡ ꯌꯩꯁꯤꯜꯂꯒꯅꯦ ꯄꯨꯈ꯭ꯔꯤ ꯇꯥꯁꯤꯜꯂꯤꯕ ꯍꯩꯃ ꯑꯗꯨꯗꯤ ꯅꯁꯥꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕ꯭ꯔꯣ ꯏꯃꯥ ꯌꯦꯡꯕꯤꯒꯤ ꯂꯥꯎꯅꯤꯍꯦ ꯀꯩꯁꯨꯕꯨꯗꯤ ꯇꯧꯔꯝꯃꯣꯏꯗ ꯏꯃꯥ ꯈꯣꯡꯁꯦ ꯂꯩꯊꯦꯛꯄꯒꯤ ꯆꯩꯅꯥꯈꯣꯜꯗꯤ ꯈꯔ ꯅꯥꯏꯌꯦ ꯈ꯭ꯋꯥꯡꯁꯤꯁꯨ ꯌꯦꯡꯒꯦ ꯂꯥꯎ ꯏꯃꯥ ꯏꯃꯨꯡꯗ ꯅꯈꯣꯡꯒꯥꯗꯣ ꯄꯣꯝꯈꯠꯂꯤꯅꯦ ꯂꯣꯏꯅ ꯍꯣꯏ ꯏꯃꯥ ꯂꯦꯝꯕ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯃꯁꯤꯗꯨꯗ ꯂꯩꯔꯤꯕ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯑꯕꯣꯛ ꯑꯗꯨꯒꯤ ꯄꯣꯠꯐꯝꯗ ꯇꯝꯐꯥꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯥꯅ ꯀꯨꯏꯅ ꯉꯥꯏꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯁꯤꯡꯖꯨ ꯌꯣꯟꯕꯤꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯗꯨꯕꯨ ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣ ꯍꯤꯔꯩꯅꯦ ꯄꯥꯈꯪꯉꯩꯅꯕꯨ ꯉꯁꯥꯏꯗꯒꯤ ꯑꯁꯨꯛ ꯋꯥꯅ ꯉꯥꯏꯔꯤꯕꯁꯤꯗꯕꯨ ꯅꯨꯄꯥ ꯉꯥꯏꯒꯗ꯭ꯔꯣ ꯏꯍꯦ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯏꯅꯦꯅꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯪꯕꯤꯔꯣ ꯍꯥꯏꯗꯤ ꯏꯅꯦ ꯉꯥꯏꯕ ꯋꯥꯔꯛꯂꯀꯥꯟꯁꯤꯗ ꯍꯪꯉꯛꯀꯅꯨ ꯀꯅꯥꯝꯇ ꯈꯣꯏꯗꯧ ꯁꯧꯒꯠꯄꯅꯦ ꯂꯥꯛꯑꯣꯏꯗꯕꯅꯤ ꯃꯗꯨꯒꯤ ꯇꯝꯕ ꯍꯥꯏꯕꯤ ꯈꯨꯅꯤꯡ ꯀꯥꯏꯗꯨꯃꯁꯨ ꯍꯩꯃ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯉꯥꯡꯕꯒ ꯌꯥꯗ꯭ꯔꯦꯅꯦ ꯋꯥꯒꯁꯦ ꯑꯃꯇ ꯍꯅꯨꯕꯤ ꯅꯣꯏꯁꯨ ꯈꯤꯠꯑꯦꯃꯜꯂꯦ ꯑꯗꯨꯅꯅꯤ ꯁꯥꯎꯅꯤꯡꯉꯤꯁꯦ ꯁꯥꯎꯅꯤꯡꯒꯅꯨ ꯑꯥꯗ ꯂꯥꯛꯏꯗꯣ ꯇꯝꯐꯥꯗꯣ ꯃꯆꯦꯒ ꯍꯣꯏꯅꯦ ꯑꯁ ꯃꯆꯦꯁꯤꯁꯨ ꯌꯥꯎꯔꯦꯅꯦ ꯉꯁꯤꯗꯤ ꯂꯦꯝꯕ ꯑꯩ ꯉꯁꯤꯗꯤ ꯀꯥꯡꯗ꯭ꯔꯨꯝ ꯑꯣꯟꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯁꯅꯥꯅ ꯇꯝꯐꯥ ꯏꯆꯦ ꯁ꯭ꯋꯥꯏꯗ ꯂꯩꯍꯧꯔꯒꯦ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯧꯔ ꯆꯠꯂꯣ ꯏꯆꯦ ꯑꯩꯈꯣꯏꯅꯤ ꯆꯪꯉꯨꯁꯤ ꯏꯆꯦꯒꯁꯨ ꯁꯛ ꯈꯪꯅꯧ ꯈꯪꯅꯔꯣꯏꯒꯦ ꯉꯁꯤꯗꯤ ꯀꯣꯟꯅ ꯈꯪꯅꯒꯦ ꯁꯛꯇꯤ ꯍꯧꯖꯤꯛ ꯈꯪꯅꯔꯗꯤ ꯍꯌꯦꯡ ꯃꯒꯨꯟ ꯌꯥꯎꯔꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯒꯦꯀꯣ ꯏꯆꯦ ꯍꯣꯏ ꯇꯝꯐꯥꯅ ꯃꯊꯟꯇ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯦꯝꯕ ꯑꯩꯕꯨ ꯉꯥꯏꯕ ꯂꯦꯝꯕ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯛꯏ ꯀꯨꯏꯗ꯭ꯔꯤꯗ ꯑꯩꯅ ꯂꯥꯛꯄꯗ ꯀꯩꯊꯦꯜ ꯀꯥꯈꯤꯕ ꯏꯅꯦꯗꯣ ꯍꯧꯖꯤꯛꯇ ꯀꯩꯊꯦꯜ ꯀꯨꯝꯈꯤꯕꯗ ꯉꯥꯏꯔꯤ ꯑꯗꯨꯗꯤ ꯀꯨꯏꯗ꯭ꯔꯤꯅ ꯉꯥꯏꯕꯁꯦ ꯂꯦꯝꯕ ꯑꯗꯣ ꯁꯥꯎꯔꯅꯨ ꯑꯩꯗꯤ ꯀꯨꯏꯔꯕꯅꯦꯕ ꯂꯣꯏꯁꯤꯟꯕ ꯑꯩꯈꯣꯏ ꯆꯦꯗꯣ ꯂꯣꯏꯁꯤꯟꯕ ꯉꯥꯏꯔꯤꯉꯩꯗ ꯊꯦꯡꯈꯤꯕꯅꯦꯕ ꯍꯣꯏ ꯅꯪꯅꯕꯨ ꯊꯦꯡꯕ ꯅꯠꯇꯦ ꯍꯥꯏꯔꯗꯤ ꯌꯥꯔꯤꯁꯦ ꯑꯩ ꯁꯥꯎꯗ꯭ꯔꯦ ꯑꯗꯨꯅꯦꯕ ꯑꯗꯨꯗꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯔꯣ ꯆꯥꯔꯁꯤ ꯃꯁꯤꯅ ꯆꯥꯕꯗꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯅ ꯎꯅꯔꯒ ꯆꯥꯕꯒꯤ ꯋꯥꯔꯤꯃꯨꯛ ꯇꯧꯁꯤꯜꯂꯤ ꯋꯥꯔꯤꯐꯥꯎ ꯁꯥꯟꯅꯕ ꯍꯧꯗ꯭ꯔꯤꯉꯩꯁꯤꯗ ꯆꯥꯕꯅ ꯃꯪ ꯊꯥꯔꯛꯏ ꯂꯦꯝꯕ ꯀꯩꯗꯧꯔꯒꯦ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯔꯣ ꯍꯥꯏꯕ ꯆꯥꯕ ꯍꯧꯔꯁꯤ ꯍꯣꯏ ꯂꯩꯔꯒꯦꯁꯦ ꯏꯅꯦ ꯁꯤꯡꯖꯨꯒ ꯕꯣꯔꯥꯒꯗꯣ ꯈꯔ ꯄꯤꯕꯤꯔꯣ ꯍꯣꯏ ꯏꯅꯦ ꯄꯤꯔꯛꯂꯒꯦ ꯇꯝꯐꯥꯅ ꯏꯅꯦ ꯁꯤꯡꯖꯨ ꯕꯣꯔꯥꯗꯣ ꯈꯤꯇꯪ ꯌꯥꯝ ꯇꯛꯅ ꯄꯤꯕꯤꯔꯣ ꯑꯩꯗꯤ ꯌꯥꯝ ꯆꯥꯗꯣꯏꯅꯤ ꯍꯣꯏ ꯏꯅꯦꯅ ꯈꯪꯅ ꯄꯤꯔꯒꯦꯀꯣ ꯇꯝꯐꯥ ꯍꯣꯏ ꯏꯅꯦ ꯇꯝꯐꯥ ꯁꯤꯡꯖු ꯕꯣꯔꯥꯗꯣ ꯃꯕꯨꯛ ꯀꯥꯏꯈꯩ ꯆꯥꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯂꯦꯝꯕ ꯋꯥꯔꯤꯗꯣ ꯍꯌꯦꯡ ꯁꯥꯟꯅꯔꯁꯤ ꯑꯩ ꯊꯦꯡꯂꯦ ꯌꯨꯝꯗ ꯍꯜꯂꯒꯦ ꯑꯩꯈꯣꯏ ꯄꯥꯕꯅ ꯄꯥꯝꯅ ꯂꯥꯛꯑꯣꯅ ꯍꯥꯏꯔꯝꯕꯅꯦ ꯑꯩ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯉꯦꯕ ꯑꯗꯨꯅ ꯑꯩ ꯍꯟꯈ꯭ꯔꯒꯦꯀꯣ ꯍꯣꯏ ꯃꯕꯨꯛꯁꯤ ꯀꯥꯏꯈꯩ ꯆꯥꯊꯣꯛꯏ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯏꯁꯤ ꯃꯄꯥꯅ ꯄꯥꯝꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯕꯅꯤ ꯀꯥꯏꯅ ꯇꯝꯐꯥ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯆꯤꯟꯁꯦ ꯂꯧꯕꯨꯛꯇꯒ ꯐꯧꯒꯤ ꯃꯍꯨꯠ ꯊꯥꯔꯗꯤꯅꯦ ꯅꯣꯡꯉꯥꯜꯂꯛꯄꯗ ꯐꯅ ꯌꯥꯝꯅꯗꯤ ꯆꯣꯡꯈꯠꯂꯝꯅꯤꯕꯣ ꯁꯅꯥ ꯃꯅꯥꯎꯅꯨꯄꯤ ꯇꯝꯐꯥꯅ ꯆꯥꯕ ꯂꯣꯏꯔꯒ ꯂꯥꯛꯄꯗꯨꯗ ꯍꯥꯏꯔꯛꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯊꯣꯏꯅ ꯇꯝꯐꯥ ꯍꯣꯏ ꯏꯆꯦ ꯑꯩꯗꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯊꯧ ꯇꯥꯗꯦꯗ ꯆꯥꯔꯒ ꯂꯣꯏꯔꯦ ꯅꯪꯅꯦ ꯑꯗꯨꯝꯅ ꯍꯧꯖꯤꯛ ꯇꯧꯔꯒ ꯍꯌꯦꯡꯋꯥꯏ ꯅꯤꯡꯉꯝꯖꯔꯣꯏꯀꯣ ꯏꯆꯦ ꯑꯩꯗꯤꯅꯦ ꯅꯤꯡꯉꯝꯗꯕꯒ ꯑꯃꯠꯇ ꯇꯧꯖꯔꯣꯏ ꯂꯦꯝꯕꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅ ꯄꯥꯝꯕꯤꯗꯣꯏꯅꯣ ꯑꯩꯒꯤ ꯑꯗꯨꯝ ꯇꯥꯗꯧꯔꯁꯤꯕꯨ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯏꯆꯦ ꯍꯣꯏ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯆꯥꯎꯔꯦꯜꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯐꯥꯔꯤꯉꯩ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯗꯣꯏꯗꯨ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ ꯑꯍꯥꯎꯕ ꯆꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯣꯏ ꯄꯥꯕ ꯅꯪ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗꯅꯦ ꯏꯪꯃꯟꯗꯅ ꯆꯤꯡꯁꯤꯜꯂꯒ ꯁꯤꯖꯅꯤꯀꯣ ꯃꯃꯥ ꯑꯍꯥꯎꯕ ꯆꯥꯅꯤꯡꯗꯕ ꯃꯤꯕꯨ ꯀꯅꯥ ꯂꯩꯒꯦꯅꯦ ꯄꯨꯊꯣꯔꯛꯎꯅꯦ ꯅꯪ ꯑꯝꯇ ꯄꯨꯊꯣꯔꯛꯎ ꯑꯩ ꯍꯤꯗꯥꯛ ꯇꯧꯒꯦ ꯉꯝꯖꯔꯣꯏ ꯄꯨꯊꯣꯛꯄꯒ ꯑꯩ ꯅꯠꯇꯦ ꯃꯣꯏ ꯄꯥꯕꯕꯨ ꯃꯥꯏꯕ ꯁꯥꯕ ꯆꯠꯂꯒꯦ ꯍꯥꯏꯔꯤꯔꯣ ꯆꯠꯂꯣꯏ ꯑꯩ ꯍꯟꯗꯛꯃꯨꯛꯀ ꯃꯥꯏꯕ ꯁꯥꯔꯒ ꯆꯠꯂꯗꯤꯅꯦ ꯑꯁꯤ ꯂꯩꯕꯥꯛꯇ ꯌꯧꯖꯔꯅꯤ ꯃꯥꯏꯅ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯃꯥꯏꯕ ꯁꯥꯕ ꯇꯣꯛꯂꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯀꯥꯈꯠꯄꯤꯔꯣ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯄꯥꯕ ꯅꯪꯕꯨ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯀꯥꯔꯒꯦ ꯉꯥ ꯑꯆꯧꯕ ꯑꯝꯇꯪ ꯐꯥꯔꯛꯈꯤꯒꯦ ꯇꯧꯕꯅꯦ ꯑꯩꯁꯦ ꯉꯥ ꯑꯆꯧꯕꯗꯣ ꯐꯥꯅꯕ ꯍꯣꯠꯅꯕ꯭ꯔꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯆꯤꯡꯁꯤꯟꯗꯅ ꯁꯤꯖꯅꯤꯀꯣ ꯁꯤꯔꯣꯏꯗ ꯇꯥꯟꯖꯥ ꯆꯥꯅ ꯁꯅꯥ ꯇꯝꯐꯥ ꯑꯅꯤꯁꯨ ꯂꯥꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯗꯣꯏꯅ ꯍꯥꯏꯔꯛꯏ ꯑꯃꯨꯛ
ꯑꯍꯥꯎꯕ ꯄꯥꯝꯖꯕꯤ ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯁꯨꯅꯦ ꯂꯥꯛꯑꯦ ꯇꯨ ꯅꯄꯥ ꯅꯆꯥ ꯇꯥꯟꯅꯔꯒ ꯐꯥꯎꯔꯣ ꯑꯩꯗꯤ ꯏꯃꯨꯡꯗ ꯆꯪꯖꯈ꯭ꯔꯒꯦ ꯍꯣꯏ ꯍꯣꯏ ꯆꯪꯈ꯭ꯔꯣ ꯏꯄꯥ ꯏꯆꯥ ꯊꯣꯛꯄꯗ ꯍꯧꯔꯒꯦꯀꯣ ꯍꯥꯏꯕꯒ ꯇꯧꯕꯒ ꯇꯝꯐꯥ ꯃꯄꯥꯅ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯐꯥꯔꯤꯕꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯁꯅꯥꯗꯤ ꯆꯨꯝꯗ꯭ꯔꯤꯡ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯕꯥꯕꯥ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ ꯌꯥꯝ ꯐꯥꯗ꯭ꯔꯤꯗ ꯏꯄꯥꯒꯤ ꯇꯝꯐꯥ ꯕꯥꯕꯥ ꯉꯥꯗꯣ ꯅꯨꯃꯤꯠ 6-7ꯅꯤ ꯆꯥꯅꯕ ꯐꯥꯁꯤꯀꯣ ꯍꯣꯏ ꯐꯥꯁꯤ ꯅꯃꯥꯒ ꯅꯆꯦꯒ ꯆꯥꯗ꯭ꯔꯕꯁꯨ ꯏꯄꯥ ꯏꯆꯥꯗꯤ ꯑꯍꯥꯎꯕ ꯆꯥꯁꯤ ꯑꯗꯨꯅꯤ ꯕꯥꯕꯥ ꯅꯆꯥꯅ ꯄꯥꯝꯂꯤꯁꯤꯁꯨ ꯏꯃꯥꯒ ꯏꯆꯦꯒꯗꯤ ꯆꯥꯅꯤꯡꯗꯕ ꯌꯥꯝ ꯁꯥꯕꯅꯤ ꯑꯗꯨꯅꯅꯦ ꯆꯥꯅꯤꯡꯕ ꯏꯄꯥ ꯏꯆꯥ ꯆꯥꯊꯣꯛꯁꯤ ꯊꯥꯗꯣꯏ ꯌꯥꯡꯀꯣꯛꯇꯨ ꯄꯨꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ ꯍꯩ ꯇꯝꯐꯥ ꯆꯦꯡꯁꯦ ꯈꯩꯔꯣ ꯂꯥꯎ ꯏꯃꯥ ꯑꯩ ꯉꯁꯤ ꯊꯕꯛ ꯇꯧꯕ ꯄꯜꯂꯤ ꯇꯥꯗꯤꯌꯦ ꯏꯆꯦꯅ ꯇꯥꯗꯥꯏꯅꯦ ꯃꯉꯣꯟꯗ ꯈꯩꯍꯜꯂꯨ ꯀꯩꯅꯣ ꯍꯥꯏ ꯉꯁꯤꯗꯒꯤꯅꯦ ꯄꯜꯂꯤꯒ ꯑꯃꯠꯇ ꯅꯥꯏꯅꯔꯔꯣꯏ ꯇꯟꯕꯗ ꯃꯄꯪ ꯀꯥꯟꯅꯔꯦ ꯃꯤꯁꯤꯡꯁꯦ ꯑꯗꯨꯁꯨ ꯏꯃꯥꯗꯒꯤ ꯁꯤꯡꯅ ꯉꯥꯡꯗ꯭ꯔ ꯂꯩꯔꯅꯣ ꯆꯦꯡꯁꯦ ꯈꯩꯔꯨ ꯂꯥꯎ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯅꯤ ꯇꯝꯐꯥ ꯇꯟꯅ ꯂꯥꯛꯂꯒ ꯆꯦꯡꯗꯨ ꯈꯩꯕ ꯍꯧꯔꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯏꯆꯦꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣꯕ ꯏꯃꯥ ꯑꯩꯁꯨ ꯈ꯭ꯋꯥꯡꯁꯦ ꯌꯥꯗꯦ ꯉꯁꯤꯁꯨ ꯈ꯭ꯋꯥꯡ ꯅꯥꯏꯌꯦ ꯏꯃꯥꯒ ꯏꯆꯦꯒ ꯃꯔꯤ ꯆꯠꯂꯒ ꯈ꯭ꯋꯥꯡ ꯅꯥꯔꯤꯕ ꯍꯩꯃ ꯑꯗꯨꯕꯨꯗꯤ ꯀꯔꯤꯅꯣ ꯅꯪꯒ ꯅꯄꯥꯒꯁꯨ ꯑꯍꯥꯎꯕ ꯄꯥꯝꯕ ꯆꯞ ꯃꯥꯟꯅꯔꯤꯁꯤꯗꯤ ꯑꯗꯨꯗꯤ ꯏꯃꯥ ꯍꯌꯦꯡ ꯏꯆꯦꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯃꯇꯝꯗ ꯏꯆꯦꯒꯤ ꯅꯨꯄꯥ ꯏꯇꯩꯗꯨꯗ ꯏꯃꯥ ꯅꯪꯁꯨ ꯏꯆꯦꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯏꯇꯩꯗꯨꯗ ꯌꯨꯝ ꯄꯥꯟꯗꯣꯏꯔꯣ ꯍꯩ ꯇꯝꯐꯥ ꯍꯥꯏꯕꯤ ꯆꯤꯟꯖꯥꯎꯕꯤ ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯁꯥꯔꯗꯅ ꯃꯁꯦ ꯅꯆꯤꯟ ꯅꯔꯩ ꯀꯦꯡꯒꯗꯧ ꯋꯥꯗꯣ ꯄꯥꯡꯒꯪꯗ ꯉꯥꯡꯉꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪ ꯍꯥ ꯅꯆꯤꯟꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯧꯔꯣ ꯅꯪ ꯍꯧꯖꯤꯛ ꯇꯝꯐꯥ ꯃꯃꯥꯅ ꯁꯥꯎꯔꯛꯄꯗꯨꯗ ꯇꯨꯃꯤꯟ ꯃꯥꯒꯤ ꯆꯦꯡ ꯈꯩꯐꯝ ꯊꯣꯛꯄꯗꯨ ꯈꯩꯈꯤꯔꯝꯃꯤ ꯂꯦꯝꯕ ꯃꯃꯥ ꯁꯅꯥꯇꯣꯝꯕꯤꯅ ꯆꯩꯔꯤ ꯍꯩ ꯆꯟꯗꯥꯟ ꯅꯪꯕꯨ ꯅꯀꯣꯛꯇꯨ ꯄꯥꯟꯗ꯭ꯔꯣ ꯍꯥ ꯅꯨꯄꯤ ꯑꯐꯕ ꯈꯜꯂꯒ ꯀꯣꯏꯕ ꯍꯩꯇꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯨꯄꯤꯕꯨ ꯑꯃ ꯀꯣꯏꯕ ꯐꯪꯂꯦ ꯍꯥꯏꯗꯅ ꯍꯔꯥꯎꯔꯒ ꯂꯩꯊꯣꯛꯄꯔꯣ ꯍꯥ ꯅꯪꯒꯤ ꯏꯃꯨꯡ ꯃꯨꯠꯂꯕꯁꯨ ꯑꯁ ꯏꯃꯥ ꯀꯩꯅꯣ ꯏꯃꯥꯅ ꯉꯁꯥꯏ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯕꯨ ꯑꯩ ꯇꯥꯅꯤꯡꯉꯛꯇꯕ ꯑꯃ ꯌꯥꯎꯔꯛꯏ ꯇꯥꯅꯤꯡꯉꯣꯏ ꯅꯪꯗꯤ ꯇꯥꯅꯤꯡꯉꯣꯏꯌꯦ ꯅꯃꯥ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯐꯧꯕꯁꯦ ꯅꯪ ꯇꯥꯅꯤꯡꯉꯣꯏꯌꯦꯕ ꯅꯪ ꯇꯥꯅꯤꯡꯉꯣꯏ ꯇꯥꯅꯤꯡꯗꯕ ꯅꯠꯇꯤꯌꯦ ꯍꯟꯖꯤꯟ ꯁꯨꯝ ꯉꯥꯡꯂꯒ ꯂꯩꯕꯗꯨꯗ ꯇꯥꯅꯤꯡꯉꯛꯇꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯍꯩ ꯑꯇꯩ ꯂꯥꯏꯔꯤ ꯅꯪꯒ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯇꯝꯐꯥ ꯍꯥꯏꯕꯤ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯃꯛ ꯀꯥꯏꯅꯣ ꯃꯗꯨ ꯂꯧꯔꯕꯗꯤ ꯏꯃꯨꯡꯁꯦ ꯃꯨꯠꯄ ꯇꯥꯔꯦꯅꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯑꯁ ꯏꯃꯥ ꯃꯨꯠꯂꯣꯏꯕ ꯀꯔꯤ ꯇꯧꯕꯩ ꯃꯨꯠꯇꯣꯏꯅꯣ ꯀꯔꯤ ꯇꯧꯕꯒꯤ ꯃꯨꯠꯇꯣꯏꯅꯣ ꯀꯥꯏꯅ ꯍꯥꯏꯖꯕꯁꯨ ꯁꯥꯔꯤꯅꯤ ꯃꯆꯤꯟꯁꯤꯅ ꯅꯠꯇꯦ ꯅꯪꯒꯤꯗꯨꯕꯨ ꯀꯟꯈꯠꯂꯤꯕ ꯍꯥꯏꯗꯨꯔꯣ ꯍꯥ ꯀꯟꯈꯠꯂꯤꯕ ꯀꯥꯏꯗꯨꯔꯕ ꯀꯟꯈꯠꯄ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯅꯣ ꯍꯥ ꯀꯔꯤꯅꯣꯕ ꯑꯗꯨꯗꯤ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯑꯋꯨꯟ ꯐꯅꯦꯛ ꯐꯤꯒꯦꯗꯣ ꯅꯪꯅ ꯃꯈꯥ ꯊꯪꯕꯒꯤ ꯁꯈꯤꯗ ꯌꯣꯟꯊꯣꯛꯑꯝꯃꯤꯗꯤ ꯍꯥ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯅ ꯁꯨꯝ ꯅꯨꯄꯤ ꯊꯤꯕꯣꯡ ꯂꯥꯎ ꯑꯗꯨꯒꯤ ꯆꯥꯅꯕ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯅꯃꯥ ꯑꯩ ꯂꯨꯍꯣꯡꯕꯗ ꯍꯥꯞꯂꯛꯄ ꯐꯤꯒꯦ ꯐꯅꯦꯛꯇꯣ ꯅꯪꯅ ꯂꯧꯕꯁꯨ ꯂꯧꯗ꯭ꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯊꯤꯕꯣꯡ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯌꯣꯟꯊꯣꯛꯈ꯭ꯔꯤꯕꯅꯤꯅꯦ ꯌꯣꯟꯊꯣꯛꯈ꯭ꯔꯤꯕꯅꯦꯕ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯑꯁꯦꯡꯕ ꯉꯥꯛꯇ ꯍꯦꯛ ꯉꯥꯡꯉꯗꯅ ꯏꯊꯟꯗ ꯁꯨꯝ ꯏꯀꯥꯏꯔꯦꯗ ꯇꯧꯔꯤꯁꯦ ꯏꯀꯥꯏꯅꯤ ꯃꯩꯊꯥꯕ ꯅꯪꯗꯤ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤ ꯍꯥꯟꯅ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯂꯕ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯌꯣꯟꯊꯣꯛꯑꯝꯃꯒ ꯑꯩꯗꯤ ꯂꯝ ꯀꯣꯏꯕ ꯆꯠꯈꯤꯒꯗꯕꯅꯤ ꯈꯪꯉꯨꯍꯦ ꯈꯪꯖꯧ ꯃꯁꯤꯃꯗꯤ ꯈꯪꯖꯧꯀꯣ ꯏꯃꯥ ꯑꯀꯤꯕ ꯋꯥ ꯃꯌꯥꯝ ꯍꯥꯏꯖꯤꯜꯂꯛꯀꯅꯨꯗ ꯅꯆꯥꯗ ꯑꯩ ꯅꯨꯄꯤ ꯊꯤꯗꯧꯕ ꯇꯟꯁꯤꯜꯂꯛꯏ ꯇꯟꯗꯅ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯂꯧꯔꯛꯇ꯭ꯔꯗꯤ ꯐꯔꯕꯅꯦ ꯑꯩꯗꯤ ꯃꯅꯥꯎ ꯅꯨꯄꯤ ꯂꯧꯗ꯭ꯔꯁꯨ ꯃꯆꯦ ꯂꯧꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯃꯆꯦꯗꯨꯁꯨ ꯅꯪꯅ ꯀꯣꯏꯔ ꯍꯥꯏꯁꯦ ꯑꯃꯒꯤꯐꯥꯎ ꯂꯥꯛꯅꯕ ꯉꯝꯗ꯭ꯔꯤ ꯃꯆꯤ ꯃꯅꯥꯎ ꯄꯥꯗꯅ ꯀꯣꯏꯔꯕ ꯅꯪꯅ ꯑꯁ ꯏꯃꯥ ꯀꯣꯏꯗ꯭ꯔꯤꯗ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯆꯠꯂꯨ ꯅꯊꯧ ꯇꯧꯔꯨꯁꯨ ꯂꯦꯝꯕ ꯍꯣꯏ ꯏꯃꯥ ꯇꯧꯔꯨꯒꯦ ꯑꯗꯣ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯇꯝꯐꯥ ꯍꯥꯏꯕꯤꯗꯣ ꯃꯥꯒꯨꯝꯅ ꯃꯊꯤꯕꯣꯡ ꯂꯥꯎꯗ꯭ꯔꯕꯗꯤ ꯏꯃꯥꯒꯤꯗꯤ ꯌꯥꯔꯦ ꯑꯗꯨꯗꯤ ꯃꯆꯦꯗꯣ ꯑꯣꯏꯅ ꯄꯨꯁꯤꯜꯂꯒꯦꯀꯣ ꯏꯃꯥ ꯍꯩ ꯍꯧꯖꯤꯛꯅꯦ ꯅꯨꯄꯤ ꯊꯤꯕꯒ ꯌꯥꯗ꯭ꯔꯤꯀꯣ ꯈꯪꯗꯦ ꯑꯩꯗꯤ ꯏꯃꯥ ꯉꯥꯡꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯂꯦꯝꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯂꯦꯝꯗꯤ ꯂꯦꯝꯗ ꯂꯦꯝꯕꯁꯤꯅ ꯃꯥꯅ ꯈꯜꯂꯤ ꯋꯥꯈꯜꯁꯤꯅ ꯀꯔꯤꯅꯣ ꯏꯃꯤ ꯃꯃꯥ ꯑꯩ ꯋꯥꯈꯜ ꯇꯥꯗꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯃꯛ ꯊꯥꯖ ꯌꯣꯟꯖꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯊꯥꯗꯣꯏ ꯑꯃꯗꯤ ꯆꯥꯎꯔꯦꯜ ꯋꯥꯈꯜ ꯋꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯃꯥ ꯅꯪꯕꯨ ꯅꯆꯥꯅꯨꯄꯤ ꯑꯅꯤꯁꯦ ꯑꯃꯨꯛꯇ ꯃꯃꯨꯠ ꯇꯥꯅ ꯍꯪꯉꯨꯗꯅ ꯃꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯖꯕꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯣꯏ ꯍꯣꯔꯦꯟ ꯅꯆꯥꯅꯨꯄꯤ ꯑꯅꯤ ꯍꯜꯂꯛꯂꯒꯅꯦ ꯑꯩ ꯍꯪꯂꯒ ꯃꯣꯏ ꯄꯥꯕꯗ ꯍꯥꯏꯖꯔꯛꯂꯒꯦ ꯍꯥꯏꯔꯛꯎ ꯏꯇꯥꯎ ꯄꯥꯔꯤꯅꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ
ꯀꯟꯅ ꯍꯦꯛ ꯍꯥꯏꯔꯛꯂꯤ ꯍꯟꯗꯛꯁꯤ ꯍꯩꯃ ꯑꯗꯨꯕꯨ ꯃꯣꯏ ꯄꯥꯕꯅꯕꯨ ꯌꯥꯈ꯭ꯔꯕ꯭ꯔꯣ ꯌꯥꯊꯣꯛꯇ꯭ꯔꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯗ ꯋꯥ ꯍꯪꯂꯛꯈꯤꯒꯦ ꯑꯗꯨꯒ ꯍꯥꯏꯔꯛꯀꯦ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯅꯤ ꯑꯣ ꯐꯔꯦ ꯑꯗꯨꯝꯅꯕꯨ ꯃꯣꯏ ꯄꯥꯕꯅ ꯍꯥꯏꯕꯤꯔꯝꯂꯕꯗꯤ ꯃꯃꯥ ꯑꯍꯥꯎꯕ ꯆꯥꯕ ꯄꯥꯝꯕ ꯅꯪꯒꯤ ꯅꯨꯄꯥ ꯆꯥꯎꯔꯦꯜ ꯑꯩꯁꯦ ꯄꯪꯗꯤ ꯄꯪꯗꯕꯅꯤꯗ ꯍꯣ ꯄꯪꯗꯦ ꯆꯥꯔꯤꯕ ꯑꯍꯥꯎꯕ ꯃꯌꯥꯝꯗꯨꯗꯕꯨ ꯀꯗꯥꯏꯗꯒꯤ ꯄꯪꯕꯅꯣ ꯑꯗꯨꯗ ꯄꯪꯗꯗꯤꯅꯦ ꯆꯩ ꯊꯥꯔꯒ ꯋꯥꯔꯛꯄ ꯌꯥꯔꯦ ꯇꯥꯛꯂꯕꯅꯤ ꯏꯔꯝ ꯃꯃꯥ ꯅꯪꯒꯤ ꯋꯥꯗꯨꯁꯨ ꯈꯔ ꯍꯛꯃꯟꯗ꯭ꯔꯣ ꯍꯣ ꯍꯛꯃꯟꯗꯦ ꯍꯥꯏꯅꯔꯤꯉꯩꯗ ꯅꯆꯥꯅꯨꯄꯤ ꯑꯅꯤꯁꯨ ꯂꯥꯛꯏ ꯇꯨ ꯆꯥꯎꯔꯦꯜ ꯃꯆꯥꯅꯨꯄꯤ ꯁꯅꯥꯒ ꯇꯝꯐꯥꯒꯗ ꯍꯥꯏꯔꯛꯏ ꯅꯆꯤꯟ ꯅꯅꯥꯎꯗꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ ꯁꯅꯥꯅ ꯄꯥꯕꯅ ꯄꯥꯝꯗ ꯍꯧꯕ ꯎ ꯃꯣꯔꯣꯛꯇꯣ ꯍꯦꯛꯂꯨꯁꯨ ꯍꯥꯏꯕꯗꯨꯗ ꯍꯦꯛꯂꯨꯕꯅꯤ ꯄꯥꯕ ꯑꯣ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯍꯣꯔꯦꯟ ꯅꯃꯥꯅ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅꯅꯦ ꯌꯣꯟꯖꯔꯨꯔꯁꯅꯤ ꯑꯗꯣ ꯏꯄꯥꯅ ꯅꯃꯥꯗ ꯋꯥ ꯑꯃ ꯍꯧꯗꯣꯛꯂꯝꯃꯅꯤ ꯃꯗꯨ ꯅꯈꯣꯏꯅꯤ ꯁꯦꯡꯅ ꯈꯨꯝꯄꯤꯌꯨꯀꯣ ꯍꯣꯏ ꯄꯥꯕ ꯁꯅꯥ ꯋꯥꯈꯜꯗ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯄꯥꯕꯅ ꯏꯃꯥꯗ ꯍꯧꯗꯣꯛꯏ ꯍꯥꯏꯕ ꯋꯥꯁꯤꯕꯨ ꯀꯔꯤ ꯋꯥꯕ ꯑꯣꯏꯔꯤꯖꯥꯠꯅꯣ ꯁꯅꯥ ꯌꯦꯟꯅꯕꯒꯤ ꯑꯣꯏꯔꯤꯖꯥꯠꯂꯥ ꯇꯝꯐꯥꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯔꯤ ꯋꯥꯕ ꯑꯣꯏꯔꯤꯖꯥꯠꯅꯣ ꯄꯥꯕꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯗꯩꯗꯤ ꯏꯁꯥ ꯅꯈꯣꯏꯅꯤꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯑꯥꯗ ꯄꯥꯟꯕꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝ ꯏꯈꯣꯜ ꯄꯨꯝꯅꯃꯛ ꯄꯤꯅꯤ ꯀꯥꯏꯅꯒ ꯍꯥꯏꯕꯒꯤ ꯑꯣꯏꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯑꯩꯗꯤ ꯁꯩꯇ ꯊꯥꯗꯣꯏꯅ ꯍꯩ ꯁꯨꯃꯥꯡꯗꯨꯗ ꯎꯌꯨꯡ ꯆꯩꯗꯧꯅꯅꯦ ꯌꯨꯡꯗꯅ ꯂꯦꯞꯂꯒ ꯂꯩꯔꯅꯨ ꯆꯠꯊꯣꯛꯂꯨꯔꯕꯗꯤ ꯍꯟꯖꯤꯜꯂꯛꯄꯒ ꯅꯊꯧ ꯇꯧꯅꯔꯨꯁꯨ ꯆꯪꯉꯨ ꯁꯅꯥꯅ ꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗ ꯍꯟꯖꯤꯟ ꯁꯨꯝ ꯍꯩ ꯑꯃꯨꯛ ꯈꯛꯇ ꯉꯥꯏꯔꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯪꯉꯨ ꯏꯃꯨꯡꯗ ꯏꯆꯥ ꯅꯨꯄꯤꯅꯦ ꯇꯧꯔꯤꯁꯤꯅ ꯃꯆꯤꯟꯁꯦ ꯃꯃꯥ ꯑꯩꯉꯣꯟꯗꯒꯤ ꯈꯨꯗꯨꯞ 10 ꯍꯦꯜꯂꯤ ꯀꯜꯂꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯛ ꯇꯣꯛꯂ ꯃꯇꯨꯡ ꯆꯥꯎꯔꯦꯜ ꯃꯥꯗꯤ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯊꯥꯗꯣꯏ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒ ꯂꯣꯏꯅꯅ ꯐꯨꯡꯒꯥꯗꯨꯗ ꯃꯩ ꯇꯤꯛꯇꯨꯅ ꯐꯝꯂꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯃꯩ ꯇꯤꯛꯂ ꯃꯇꯨꯡ ꯃꯃꯥ ꯊꯥꯗꯣꯏꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯁꯅꯥ ꯇꯝꯐꯥ ꯅꯈꯣꯏ ꯑꯅꯤꯕꯨ ꯈꯪꯅ ꯆꯥꯟꯅꯕꯒ ꯂꯩꯕꯔꯣ ꯂꯩꯔꯗꯤ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏ ꯏꯀꯥꯏꯔꯨꯅꯨ ꯁꯅꯥꯗꯤ ꯅꯨꯄꯥ ꯀꯣꯏꯗꯕꯅ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯑꯩꯗꯤ ꯈꯪꯗꯕ ꯅꯨꯄꯥ ꯑꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯇꯝꯐꯥꯗꯤ ꯂꯩꯕꯅꯤ ꯍꯩ ꯅꯪꯒꯤ ꯋꯥ ꯈꯛꯇꯃꯛ ꯈꯨꯝꯃꯨ ꯅꯅꯥꯎꯒꯤ ꯋꯥꯁꯨ ꯅꯪꯅ ꯍꯥꯏꯔꯛꯀꯅꯨ ꯑꯩꯅ ꯍꯪꯂꯤꯕꯁꯦ ꯅꯪꯉꯣꯟꯗꯅꯤ ꯅꯅꯥꯎꯒꯤꯁꯨ ꯑꯩꯅ ꯑꯗꯨꯝ ꯍꯪꯂꯛꯈꯤꯅꯤ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯕꯤꯕꯅꯤꯗ ꯏꯃꯥ ꯇꯨꯃꯤꯟ ꯂꯩꯌꯨ ꯁꯅꯥ ꯏꯃꯥꯅꯦ ꯅꯅꯥꯎꯗ ꯋꯥ ꯑꯃꯨꯛ ꯍꯪꯒꯦ ꯍꯣꯏ ꯏꯃꯥ 이마기 담파 낭기디 강나 짠나바 레이브라 하유 이마다 꼬이다나 담파 마마나 항락리 와두다 하이랍 이까이랍 다우나 쿰레이 이마 아이디 말레이 오 아도 오이랍디 와시야 나카이 시행레다나 사나 담파 짭마는 항락람이 이마 가리기노 시게 와시 항리보 호 낭기 빠바기 마루 빠리나네 나코이 아니기 마락다기 아마 마모 오이사기 하이리 에이 ꯑꯗꯨꯒꯤ ꯍꯪꯉꯨ ꯍꯥꯏꯗꯅ ꯍꯪꯂꯤꯕꯅꯤ ꯏꯃꯥꯅ ꯑꯣ ꯑꯗꯨꯗꯤ ꯏꯃꯥ ꯏꯆꯦ ꯑꯣꯏꯅ ꯑꯣꯏꯍꯟꯈ꯭ꯔꯣ ꯃꯃꯧꯗꯣ ꯑꯩꯒꯤꯗꯤ ꯈꯪꯅꯕ ꯂꯩꯕꯅꯤꯅ ꯌꯥꯔꯣꯏ ꯃꯃꯥꯏꯁꯦ ꯀꯌꯥꯗ ꯊꯥꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯇꯝꯐꯥ ꯉꯁꯤꯗꯤ ꯃꯃꯥꯏꯗ ꯑꯔꯩꯕ ꯃꯈꯩ ꯇꯩꯁꯤꯟ ꯌꯦꯛꯁꯤꯜꯂꯤ ꯃꯗꯨ ꯎꯕꯗ ꯃꯁꯤ ꯁꯅꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯝꯐꯥ ꯀꯩꯅꯣ ꯉꯁꯤꯗꯤ ꯏꯅꯥꯎꯁꯦ ꯌꯥꯝ ꯀꯦꯊꯩꯗ ꯀꯔꯤ ꯂꯝꯗꯕꯨ ꯀꯣꯏꯕ ꯆꯠꯇꯣꯏꯅꯣ ꯇꯝꯐꯥ ꯅꯣꯛꯂꯒ ꯈꯨꯝꯂꯛꯂꯝꯃꯤ 이시야 kaisu ꯆꯠꯂꯣꯏꯗ ꯉꯁꯤꯗꯤ ꯈꯨꯜꯋꯥꯡꯕꯗ ꯀꯣꯏꯕ ꯆꯠꯀꯅꯤ ꯑꯗꯨꯅ ꯈꯔ ꯍꯦꯟꯅ ꯀꯦꯁꯤꯟꯕꯅꯤ ꯑꯍꯨꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯖꯩ ꯍꯥꯏꯅꯅꯕ ꯑꯣ ꯑꯗꯣ ꯉꯁꯤꯗꯤ ꯏꯆꯦꯗ ꯆꯠꯃꯤꯟꯅꯁꯤ ꯍꯧꯔꯛꯂꯅꯨꯀꯣ ꯇꯝꯐꯥ ꯏꯆꯦꯁꯨ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯔꯦꯕ ꯉꯁꯤꯗꯤ ꯍꯣꯏ ꯏꯆꯦ ꯑꯩꯗꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅꯤ ꯄꯨꯜꯂꯒ ꯐꯖꯅ ꯆꯥꯊꯔꯨꯁꯦ ꯍꯥꯏꯒꯦ ꯇꯧꯔꯒ ꯏꯆꯦ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯊꯟꯗ ꯆꯥꯔꯨꯕ ꯇꯥꯔꯦꯗꯅ ꯍꯣꯏ ꯅꯊꯟꯗ ꯆꯥꯔꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯆꯥꯛ ꯆꯥꯗꯕ ꯌꯥꯅꯕ ꯍꯣꯏ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯆꯥꯔꯛꯄ ꯇꯥꯔꯦ ꯉꯁꯤꯗꯤ ꯑꯩꯁꯨ ꯁꯅꯥ ꯃꯅꯥꯎꯅꯨꯄꯤ ꯇꯝꯐꯥꯟ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯥꯁꯨ ꯐꯤꯔꯣꯜ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯁꯣꯝꯗ ꯂꯦꯝꯕ ꯃꯥꯁꯨ ꯁꯅꯥꯅ ꯂꯥꯛꯄ ꯉꯥꯏꯗꯨ ꯂꯩꯔꯝꯃꯤ ꯂꯥꯞꯇꯛꯅ ꯁꯅꯥ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯥꯁꯨ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯗ ꯏꯆꯦ ꯅꯪꯁꯦ ꯑꯁꯦꯡꯕꯒꯤ ꯐꯖꯕ꯭ꯔꯅꯦ ꯂꯦꯝꯕ ꯊꯥꯡꯉꯩ ꯁꯦꯡꯅ ꯐꯖꯩ ꯏꯆꯦ ꯍꯥꯏꯔꯒ ꯅꯪꯅ ꯊꯥꯛꯂꯤꯕ ꯂꯥꯡꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯀꯣ ꯂꯦꯝꯕ ꯑꯁ ꯑꯩꯗꯤ ꯅꯍꯥꯟꯅ ꯈꯪꯂꯕ꯭ꯔꯥ ꯈꯜꯂꯒ ꯉꯁꯤ ꯈꯛꯇ ꯈꯪꯂꯩꯕ ꯑꯣꯏꯔꯤ ꯏꯆꯦꯗꯤ ꯅꯍꯥꯟꯈꯩꯁꯨ ꯈꯪꯉꯤꯗ ꯑꯩꯗꯤ ꯂꯦꯝꯕ ꯑꯗꯣ ꯏꯆꯦ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯏꯕꯥꯅꯤ ꯆꯠꯂꯁꯤ ꯍꯥꯏꯅꯣ ꯑꯁ ꯂꯦꯝꯕ ꯋꯥꯁꯤ ꯌꯥꯝ ꯂꯨꯗꯧꯔꯤꯗ ꯑꯗꯨꯅ ꯑꯩ ꯋꯥꯈꯜ ꯈꯟꯐꯝ ꯑꯃ ꯈꯪꯖꯤꯜꯂꯛꯇ꯭ꯔꯤ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯁꯦꯡꯅ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦꯗ ꯑꯩꯅ ꯅꯍꯥꯟ ꯅꯣꯡꯃ ꯅꯉꯣꯟꯗ ꯍꯥꯏꯔꯝꯕ ꯋꯥꯐꯝꯗꯨꯒꯤꯅꯤ
isi hoi ki pabagi marup amana mama oizaraga haina haibadugi ruise hoi adugini aina wakhal wari silemba ikoi dabida mangol karakado mali makhoi gi mungdo hireise adugidi penamuk laida kamaina laino lemba amuk tairo iseda isi koi na yeng hangchila jelasi ibani jeladi ekoi tambhadi kamdauba lemba isi pangbi ekoi ni jeladi tambhana nupa top amaduda adum luhumjakhrani hoini adusu sumini lemba madi mase sanana wari sanaribadu tambhanasu laptakna urami ta lembaga ekoi sega sibu asa khangnaba chalane makhoi na mi kana su sanadaba matamsida wari sanaribasiba ai thazadeda makhoi ni sakhangnaranguni haiba nahan koi jingaida talemba khoi ni unabada koi sena talemba ga masa khangnu yakidabani aduna khangnaramoida sanaso manawno pi tamphana laptatna makhoi ni busingna na yengmadu ubada hairei lembada lemba aikhoi tamphana ukhrene ibani wari sanabase lemba thawasada khumlei ije pakhagano kashidori ai fanabsi lagi ije zabikro hoi ai sale ko lemba aduise hangchi su mafam sida ai ise bungaram doini ko hoi ise su soida laki lemba khoi se se nok tanaga tawraga sakhrene khangida ngasidi nupana lemba tamphana saurap tawna lakpad ubada tawsinnaduna mana hanai tambha nang lakmandabaduda noise lakpa ubada nang hanglambani noise na nang lusilawri haibadagi nang lakpa ngai boina ibani gi maramda wari sum sanarambani nang lakpa ubada noise na phajana khangno ekoi nausu lai hairamaga nusilamaga sakri neujikta chabada laining oizabi tampha lemana hari wadu asengmu orubai khanduna sauramadu phadun hairei ta lemba adudi chalasila ekoi se luhongdorabani aduna ma hauji wakhag yam nungairibani hoi chalasila apangbi tampha nangdi khara saraga khara thaklaga leurago nasir nungairido aiga punsi lambi chapminani khanbagini sana masi oirabasu manawnupi tamphana pamakpasa khudingmak angang oiringaidagi hauna mana munbiduna talakpani aduna ngasisu manawnupiga khangnaba nupasu mana mulibani yumda mama mapa manawgi mamangda afaba saraga yumdagi thokraga thamoi ani longbi minungsi leitabi oiribani sana hainakibagi matung inna nini suba numit aduda mama manawnupi ujringai yumdu leiba mama amadi manawnupigi sanasin khomjillaga pi macha amadi yomsilaga lona thuglaklammi thadoi mana halakpada sumang thelong isai charaga leirambaduda isau langladun hairei sana tampha nakhoi nibu marum kolibro nakhoi gi ka duda ha mohong iman mandana loktana ba kankhredago imangi sana tampha nakhoi ani se haibu kari nungi nakhoi ani se puklubu na haibu hek yawida ko tamphadi mapa saurelga loinana makutta lulang paraduna ngakra paraduna masado laikhom leinang itei taraduna harau mapaga laklammi madu ubada hina sauningleba thadoi makhwang metuna saung hairei nakhoi na pana sa sina ahawbada chopasi sokhrida kon thokna ahawba busani hairabadi mina ne hatok lagi khandana ahaw bijara su sani ye noina pana sadi tamphana chajadi kainoi ma atu awben jang ahawba bu kaigi saroi dorino baba nang sukhumani imana aise mukta saurelsu masana pigi mi sangsang duna khumlei sumi isana hai mi di khangdi ipa isagi di ahaw bu sardi yare mama atai di khangdi ai isana pi atom bi sidi mapai gi I lodana ahaw di phajana pamni hai is harau dana ga su tori malin tori se sakta singsiga tamphana ima nangna du saroi du bu kai gi no hai kari gi saroi du no yengoni nangsu hai nanga sai ayuktagi kai thel thoi hanjilakpada sumang thelongse isai se khairaga leiram sidabu karamna sauri dori bano ha aikhoi sidi leitro ima ngasai di aina nga pharu saibada madi nga phabu yawba tali imumaga loisilam gene lehobani ma loisile no yani sidi ne nayam pala su sanare ko aduna nayam ga ata paluran ima aibadi watni aikhoi sini sanaroi dori se madi mina magol karaktugi ngare lere dudi aina harise nang khaktada nati ye nasi da suni sanana imungda leibo oiramlabadi mamana ngangliba wadu masu magi kadagi aduma khumlakkani aduba ngasidi khumlaktabaduda tamphan hairei ima aikoi se sing ngasidi yam ingtapi
ꯏꯃꯥꯅ ꯉꯥꯡꯕꯗ ꯈꯨꯝꯃꯛꯇꯦ꯫ ꯍꯩ ꯇꯝꯐꯥ ꯅꯪꯁꯨ ꯅꯆꯦꯗꯧꯅ ꯇꯨꯃꯤꯟ ꯂꯩꯕ ꯇꯝꯃꯨ ꯆꯠꯂꯣ ꯂꯩꯈꯣꯝꯒꯗꯣ ꯍꯥꯝꯗꯣꯛꯂꯨꯆꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯂꯦꯝꯕꯒ ꯁꯅꯥꯒꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯃꯤꯟꯅꯈꯤꯕꯗꯨ ꯇꯝꯐꯥꯒꯤ ꯃꯇꯥ ꯊꯝꯕꯥꯜꯅ ꯎꯍꯧꯔꯗꯨꯅ ꯇꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯝꯐꯥ ꯇꯝꯐꯥ ꯊꯥꯗꯣꯏꯅ ꯊꯝꯕꯥꯜ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯅ ꯇꯥꯗꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ ꯆꯪꯉꯨ ꯆꯪꯉꯨ꯫ ꯍꯣꯏ ꯏꯟꯗꯣꯟ꯫ ꯃꯁꯤꯒꯤ ꯊꯝꯕꯥꯜ ꯍꯥꯏꯕꯤꯁꯤꯅ ꯀꯔꯤ ꯇꯧꯕꯅꯣ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅ ꯃꯤꯅ ꯊꯕꯛ ꯆꯤꯟꯈꯠꯂꯛꯄ ꯃꯇꯝꯁꯤꯗ ꯃꯁꯤ ꯀꯥꯟꯅ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯂꯥꯛꯄ ꯌꯥꯗ꯭ꯔꯕ ꯈꯪꯗꯦꯕ ꯃꯁꯤꯃꯁꯨ꯫ ꯇꯝꯐꯥ ꯇꯝꯐꯥ ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯥ? ꯇꯝꯐꯥ ꯅꯣꯏ ꯇꯥ ꯂꯦꯝꯕꯗꯣ ꯅꯣꯏ ꯏꯆꯦꯒꯅꯦ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯈꯤꯕꯅꯤ ꯍꯧꯖꯤꯛꯇ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯏꯇꯥ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ ꯅꯪꯅ ꯎꯈ꯭ꯔꯤꯗꯣ? ꯍꯧꯖꯤꯛꯇꯅꯤ ꯑꯩꯅ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯀꯩꯊꯦꯜꯗꯒꯤ ꯑꯣꯛꯂꯨꯕ ꯑꯗꯨꯗ ꯊꯦꯡꯅꯕꯅꯤ꯫ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯤꯅꯣ ꯏꯇꯥ ꯃꯈꯣꯏ ꯑꯅꯤꯗꯣ? ꯏꯇꯥ ꯇꯥ ꯂꯦꯝꯕ ꯈꯣꯏꯒꯤ ꯈꯨꯜ ꯑꯗꯣꯝꯗ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ ꯏꯇꯥ? ꯏꯇꯥ ꯅꯪꯅ ꯃꯈꯣꯏꯕꯨ ꯊꯤꯔꯨꯔꯁꯨ ꯃꯈꯣꯏꯗꯤ ꯑꯗꯨꯝ ꯂꯣꯠꯈ꯭ꯔꯅꯤ ꯑꯗꯨꯅ ꯊꯤꯔꯨꯔꯅꯨꯗ ꯏꯇꯥ ꯅꯪ ꯋꯥꯅꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯇꯥ ꯂꯦꯝꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕꯅ ꯐꯔꯅꯤ꯫ ꯏꯇꯥ ꯑꯩ ꯃꯗꯨ ꯉꯝꯃꯣꯏꯗ ꯑꯁꯨꯛ ꯀꯨꯏꯅ ꯇꯥ ꯂꯦꯝꯕꯒ ꯅꯨꯡꯁꯤꯅꯖꯔꯛꯂꯒ ꯑꯩꯅ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄ ꯉꯝꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ꯫ ꯑꯩ ꯊꯤꯔꯨꯒꯦ ꯇꯥ ꯂꯦꯝꯕꯒ ꯏꯆꯦꯒꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯝꯐꯥ ꯃꯥꯒꯤ ꯀꯥꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯇꯥ ꯊꯝꯕꯥꯜꯅ ꯃꯈꯨꯗꯥꯡꯗꯨ ꯐꯥꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥ ꯑꯩꯒꯤ ꯋꯥꯁꯦ ꯏꯇꯥꯗꯗꯤ ꯍꯥꯏꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯏꯇꯥꯅ ꯇꯥ ꯂꯦꯝꯕꯗ ꯊꯥꯖꯔꯤꯕ ꯅꯨꯡꯁꯤꯔꯤꯕꯗꯨ ꯎꯕꯗ ꯍꯥꯏꯗꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯏꯇꯥ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯐꯝꯗ ꯂꯣꯠꯂꯤ ꯋꯥꯗꯨꯕꯣ? ꯍꯥꯏꯌꯨ ꯁꯤꯗ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨꯕ꯫ ꯏꯇꯥ ꯇꯥ ꯂꯦꯝꯕꯒ ꯅꯣꯏ ꯏꯆꯦ ꯁꯅꯥꯒ ꯂꯣꯟꯅ ꯈꯪꯅꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯑꯩꯅ ꯂꯝꯕꯤꯗ ꯊꯦꯡꯅꯔꯤꯁꯦ ꯐꯅꯗꯤ ꯌꯥꯝꯃꯤ꯫ ꯏꯇꯥ ꯇꯥ ꯂꯦꯝꯕꯗꯤ ꯑꯩꯒ ꯑꯗꯨꯝ ꯎꯅꯩ ꯑꯗꯨꯒ ꯃꯥꯗꯤ ꯀꯔꯝꯅ ꯑꯩꯈꯣꯏ ꯏꯆꯦꯒ ꯎꯅꯔꯤꯕ? ꯏꯇꯥ ꯅꯪꯅ ꯎꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯇꯥ ꯂꯦꯝꯕꯒ ꯏꯆꯦ ꯁꯅꯥꯒ ꯍꯥꯟꯅ ꯎꯅꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯪꯒ ꯑꯃꯨꯛ ꯎꯅꯔꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯅ ꯎꯈ꯭ꯔꯤꯕꯁꯤꯡꯗꯣ ꯆꯨꯝꯂꯤꯗꯅ? ꯇꯝꯐꯥ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯃꯥꯏꯗ ꯉꯦꯛ ꯐꯝꯊꯔꯒ ꯎ ꯈꯣꯡꯈꯩ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯣꯏ ꯏꯃꯥ ꯅꯆꯥꯕꯨ ꯀꯔꯝ ꯇꯧꯗꯣꯏꯅꯣ? ꯍꯣꯏ ꯏꯃꯥ ꯑꯩꯗꯤ ꯃꯥꯡꯖꯔꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯊꯥꯗꯣꯏ ꯆꯥꯛꯈꯨꯝꯗꯒꯤ ꯈꯨꯝꯂꯛꯏ꯫ ꯍꯩ ꯇꯝꯐꯥ ꯏꯃꯥ ꯇꯥꯅꯤꯡꯗꯦꯀꯣ ꯀꯞꯁꯤ ꯂꯥꯎꯁꯤꯟꯅꯒꯅꯨ꯫ ꯏꯃꯥ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏ ꯏꯆꯦꯅ ꯃꯨꯟꯕꯤꯈ꯭ꯔꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯃꯥ? ꯍꯩ ꯇꯝꯐꯥ ꯏꯃꯥ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯏꯃꯥ ꯑꯁꯦꯡꯕꯒꯤꯅꯤ ꯅꯆꯥꯅ ꯍꯥꯏꯖꯩꯁꯦ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯧꯖꯤꯛꯄꯣ? ꯊꯝꯕꯥꯜꯅ ꯏꯇꯥ ꯀꯞꯀꯅꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯩ ꯆꯠꯂꯒꯦꯀꯣ ꯃꯇꯝ ꯁꯨꯃꯨꯛ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯍꯣꯏ ꯏꯇꯥ꯫ ꯇꯝꯐꯥ ꯃꯥꯗꯤ ꯑꯍꯤꯡ ꯑꯗꯨ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯂꯝꯗꯦ ꯇꯝꯐꯥ ꯀꯞꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ꯫ ꯍꯦꯔꯥ ꯏꯆꯦꯅ ꯑꯩꯒꯤ ꯅꯨꯄꯥ ꯃꯨꯟꯈ꯭ꯔꯒ ꯑꯩꯅ ꯀꯞꯄꯤꯗꯧ ꯅꯠꯇꯦ ꯃꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯒꯦꯗꯅ ꯑꯩꯅ ꯀꯞꯄꯗꯤ ꯃꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯎꯁꯤꯠꯂꯔꯣꯏ꯫ ꯊꯥꯗꯣꯏ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯛꯏ ꯃꯄꯨꯔꯣꯏꯕ ꯆꯥꯎꯔꯦꯜꯗ꯫ ꯃꯣꯏ ꯄꯥꯕ ꯍꯧꯖꯤꯛꯄꯨ ꯀꯝꯗꯧꯁꯤꯒꯦ? ꯍꯪꯆꯤꯠꯇꯤ ꯃꯥꯡꯒꯣꯜ ꯀꯥꯔꯛꯂꯅꯤ꯫ ꯃꯃꯥ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯗꯣ ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤ ꯑꯣꯏꯅ ꯄꯤꯈꯤꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯅꯤ ꯃꯣꯏ ꯄꯥꯕ? ꯌꯥꯅꯤ ꯌꯥꯅꯤ ꯑꯩ ꯍꯥꯏꯅꯒꯤ ꯏꯆꯥ ꯇꯣꯝꯕꯤꯗꯤ꯫ ꯍꯣꯏ ꯍꯣꯏ ꯌꯥꯅꯕ ꯃꯁꯦꯟꯅꯤꯅ ꯍꯥꯏꯅꯕꯤꯔꯣ ꯑꯗꯨꯒꯅꯦ ꯌꯥꯗ꯭ꯔꯒ ꯑꯩꯕꯨ ꯆꯦꯟꯅꯍꯟꯕꯤꯔꯛꯀꯅꯨꯀꯣ ꯃꯗꯨꯒꯤ ꯁꯅꯥꯗꯣ ꯊꯤꯟꯅ ꯊꯤꯜꯂꯛꯈꯤꯁꯅꯨꯗꯅ꯫ ꯈꯪꯅꯤꯕ ꯃꯥ ꯍꯌꯦꯡꯗꯤ ꯃꯅꯥꯎꯅꯨꯄꯤꯒ ꯈꯪꯅꯖꯕ ꯅꯨꯄꯥꯗꯣ ꯃꯥꯅ ꯃꯨꯜꯂꯒ ꯆꯦꯟꯈꯤꯕ꯫ ꯆꯥꯎꯔꯦꯜ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯒꯤ ꯀꯥꯗ ꯂꯥꯛꯂꯒ ꯊꯣꯡꯖꯤꯜꯗꯒꯤ ꯀꯧꯔꯛꯏ꯫ ꯇꯝꯐꯥ ꯇꯝꯐꯥ ꯅꯪꯕꯨ ꯇꯨꯝꯂꯕ꯭ꯔꯣ? ꯇꯝꯐꯥ ꯀꯞꯂꯨꯕꯒꯤ ꯃꯅꯥꯇꯣꯟꯗꯨ ꯏꯐꯨꯟ ꯐꯨꯜꯂꯒ ꯈꯨꯝꯂꯛꯏ꯫ ꯕꯥꯕꯥ ꯇꯨꯝꯕ ꯌꯥꯗꯦꯗ ꯑꯩꯗꯤ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯥ ꯏꯆꯦꯅ ꯃꯨꯟꯈ꯭ꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯇꯨꯝꯕ ꯌꯥꯗꯣꯏꯅꯣ? ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯤ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯒꯦꯔꯣ? ꯕꯥꯕꯥ ꯑꯩ ꯍꯥꯡꯉꯔꯣꯏ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯍꯪꯆꯤꯠꯇꯤ ꯃꯪꯒꯣꯜ ꯀꯥꯔꯛꯂꯅꯤ ꯑꯗꯨꯅ ꯏꯇꯥꯎ ꯄꯥꯔꯤꯒꯤ ꯃꯃꯧꯗꯣ ꯅꯪ ꯑꯣꯏꯔꯣꯗꯅ꯫ ꯇꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ ꯃꯣꯏ ꯑꯅꯤꯗꯣ ꯂꯃꯟ ꯑꯃꯨꯛꯇꯗꯤ ꯈꯨꯝꯒꯦ ꯊꯃꯣꯏꯁꯤ ꯄꯦꯟꯅ꯫ ꯍꯣꯏ ꯕꯥꯕꯥ ꯑꯩ ꯌꯥꯔꯦ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯥꯒꯤ ꯄꯥꯎꯈꯨꯝꯗ ꯏꯄꯥ ꯄꯦꯜꯂꯦ꯫ ꯏꯆꯥꯅꯨꯄꯤ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ꯫ ꯁꯅꯥꯁꯨ ꯃꯄꯥ ꯃꯃꯥꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯒꯤ ꯉꯥꯡꯂꯅꯤ ꯈꯪꯕꯅ ꯊꯤꯜꯂꯛꯍꯟꯗ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯣꯡꯂꯝꯃꯤ꯫ ꯇꯝꯐꯥꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯃꯄꯥꯅ꯫ ꯇꯥꯂꯥꯏꯕ ꯇꯨꯝꯕ ꯍꯧꯒꯠꯂꯣ꯫ ꯑꯁ ꯇꯝꯐꯥ ꯑꯩ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ ꯍꯧꯗꯣꯔꯛꯀꯅꯨ꯫ ꯍꯧꯒꯠꯂꯃꯤ ꯇꯥꯂꯥꯏꯕ ꯅꯪꯕꯣ ꯕꯥꯖꯤꯒꯤ ꯃꯩ ꯇꯤꯛꯅꯅꯕ ꯁꯤꯡ ꯈꯤꯇ ꯈꯥꯏꯕꯤꯔꯨ ꯂꯥꯛꯑꯣꯕ꯫ ꯌꯦꯡꯉꯣ
ꯃꯅꯤꯡꯒꯤ ꯂꯦꯝꯕ ꯍꯣꯏꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯋꯥꯈꯤꯅꯤ ꯈꯟꯗꯅ ꯃꯥꯅꯅꯦ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯃꯃꯥ ꯎꯗ꯭ꯔꯤꯉꯩ ꯊꯕꯛꯀꯨꯝꯕ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯥꯏꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯍꯪꯂꯛꯏ, ꯇꯝꯐꯥ ꯑꯩ ꯋꯥ ꯑꯝꯇ ꯍꯪꯒꯦꯅꯦ ꯉꯁꯤꯗꯤ꯫ ꯇꯥ ꯂꯥꯏꯕ ꯑꯃꯠꯇ ꯅꯠꯇꯦ, ꯇꯔꯥ ꯑꯗꯨꯝ ꯍꯪꯕꯤꯌꯨ꯫ ꯑꯗꯨꯕꯨꯔꯣ ꯃꯅꯤꯡꯒꯤ ꯂꯦꯝꯕꯁꯤ ꯅꯪꯒ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ? ꯍꯣꯏ ꯆꯨꯝꯃꯤ ꯇꯥ ꯂꯥꯏꯕ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯆꯦꯅ ꯃꯨꯟꯕꯤꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅꯤ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯔꯝꯗꯨꯅ ꯑꯩꯈꯣꯏꯅꯤ ꯑꯣꯏꯅ ꯆꯦꯟꯈ꯭ꯔꯤꯅꯤ꯫ ꯑꯁ ꯂꯣꯏꯔꯦ꯫ ꯇꯥ ꯂꯥꯏꯕ ꯇꯣꯛꯑꯁꯤ ꯁꯤꯒꯤ ꯋꯥꯔꯤꯁꯦ, ꯃꯥꯒꯩꯒꯒꯤ ꯋꯥꯔꯤꯗꯤꯅꯦ ꯂꯣꯏꯈꯤꯕ ꯀꯨꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯅꯥꯛꯇ ꯂꯩꯔꯕꯅꯤꯅ ꯃꯣꯏꯒ ꯑꯝꯇ ꯅꯤꯡꯁꯤꯡꯗ꯭ꯔꯦꯗ ꯑꯩꯗꯤ꯫ ꯑꯗꯨꯗꯤ ꯑꯩ ꯁꯤꯡꯈꯥꯏꯔꯨꯔꯒꯦ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯉꯩꯁꯤꯗ ꯇꯝꯐꯥ꯫ ꯍꯣꯏ ꯇꯥ ꯂꯥꯏꯕ꯫ ꯁꯅꯥꯇꯣꯝꯕꯤ ꯃꯥꯁꯨ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕ ꯑꯔꯣꯏꯕ ꯄꯨꯝꯕ ꯈꯪꯂꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯃꯧ ꯅꯨꯄꯤ ꯁꯅꯥꯗ꯫ ꯍꯩ ꯁꯅꯥ, ꯅꯪ ꯁꯤ ꯃꯧꯅꯤꯅꯦ, ꯃꯧ ꯅꯪꯅ ꯅꯁꯥꯒꯤ ꯅꯊꯧ ꯇꯧꯗꯈꯩ ꯅꯪꯒꯤ ꯅꯨꯄꯥꯗ ꯇꯧꯍꯜꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥ? ꯃꯁꯤꯒꯤ ꯅꯦꯝꯁꯤꯅ ꯈꯪꯍꯟꯈꯤꯕꯁꯤꯅ ꯑꯩꯅꯦ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩꯈꯣꯏ ꯇꯝꯐꯥꯒꯤ ꯃꯃꯥꯡꯗ ꯑꯩ꯫ ꯍꯩ ꯀꯔꯤꯅꯣ ꯑꯩꯅ ꯉꯥꯡꯂꯤ ꯋꯥꯒꯁꯦ ꯊꯧꯁꯥꯗꯕ ꯁꯥꯗꯅ ꯈꯨꯝꯗ꯭ꯔꯤꯕꯗꯣ ꯍꯥ? ꯅꯆꯤꯟꯗꯨꯗ ꯈꯨꯄꯥꯛꯁꯤꯟ ꯊꯥꯖꯤꯜꯂꯧꯔꯣ꯫ ꯏꯃꯥ ꯑꯩꯅꯗꯤ ꯑꯩ ꯇꯧꯖꯒꯦ ꯍꯥꯏꯕꯅꯤ, ꯂꯦꯝꯕꯅ ꯇꯧꯒꯦꯅ ꯇꯧꯈꯤꯕꯅꯤ꯫ ꯅꯌꯨꯝ ꯄꯥꯜꯂꯛꯂꯕꯗꯤ ꯅꯋꯥ ꯅꯄꯨꯔꯣꯏꯕꯗ ꯀꯔꯤ ꯃꯤꯡꯒꯧ ꯀꯧꯅꯤꯁꯨ ꯈꯪꯗꯦ ꯅꯪ ꯑꯃꯅ ꯏꯕꯦꯝꯃ꯫ ꯃꯤꯡꯒꯧꯒꯤ ꯋꯥꯕꯨ ꯋꯥ ꯑꯣꯏꯅ ꯉꯥꯡꯉꯤꯍꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ꯫ ꯃꯁꯤ ꯃꯆꯤꯟ ꯁꯨꯝ ꯈꯨꯝꯃꯤꯅꯦ ꯃꯁꯦ, ꯑꯩꯒꯤ ꯆꯩꯔꯣꯡ ꯃꯥꯟꯕ ꯈꯨꯠꯁꯤꯅ ꯃꯆꯤꯟ ꯕꯥꯁꯤꯗ ꯊꯥꯖꯤꯟꯒꯦꯗ ꯍꯩ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯅꯥꯇꯣꯝꯕꯤꯅ ꯃꯃꯧ ꯅꯨꯄꯤ ꯐꯨꯔꯤꯉꯩ ꯇꯝꯐꯥꯗꯨ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯦ ꯈꯥꯡꯉꯨ ꯅꯅꯦꯝꯅ ꯐꯨꯕꯗꯣ, ꯑꯩꯗꯤ ꯏꯆꯦꯅ ꯎꯀꯜ ꯑꯣꯏꯕꯤꯗꯅ ꯅꯨꯄꯥ ꯑꯐꯕꯗ ꯋꯥꯏꯊꯨꯡꯖꯔꯤ꯫ ꯏꯆꯦꯗꯤ ꯅꯅꯥꯎ ꯅꯨꯄꯤ ꯑꯩꯒꯤ ꯅꯨꯄꯥ ꯃꯨꯜꯂꯒ ꯂꯩꯈꯤꯕꯅꯤꯅ ꯑꯩꯅ ꯇꯥꯒꯗꯕ ꯑꯋꯥꯕ ꯄꯨꯝꯕꯗꯣ ꯏꯆꯦꯗ ꯁꯔꯨꯛ ꯂꯣꯏꯅ ꯇꯥꯔꯦ꯫ ꯄꯥꯝꯖꯕ ꯃꯀꯥꯗ ꯋꯥꯏꯊꯨꯡꯂꯕꯗꯤ ꯈꯥꯡꯕ ꯇꯥꯕꯅꯤ ꯏꯆꯦ ꯑꯋꯥꯕꯗꯣ꯫ ꯇꯝꯐꯥꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯂꯥꯏꯕꯒꯤ ꯌꯨꯝꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯂꯩꯕꯅꯤ ꯂꯦꯝꯕ ꯍꯣꯏꯒꯤ ꯌꯨꯝꯁꯤ꯫ ꯂꯥꯏꯕꯒꯤ ꯃꯄꯥꯗꯤ ꯌꯥꯝꯅ ꯐꯩ, ꯂꯥꯏꯕꯁꯨ ꯌꯥꯝꯅ ꯐꯩ, ꯑꯗꯨꯕꯨ ꯂꯦꯝꯕꯒꯤ ꯃꯃꯥꯗꯤ ꯈꯔ ꯐꯠꯇꯦ, ꯃꯆꯤꯡꯁꯨ ꯈꯔ ꯐꯠꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯂꯦꯝꯕꯅꯁꯨ ꯀꯤꯕꯗꯤꯈꯔ ꯀꯤꯔꯝꯃꯤ꯫ ꯁꯅꯥ ꯀꯞꯂꯗꯨꯅ, ꯃꯁꯤꯒꯤ ꯍꯤꯡꯁꯥꯕꯤ ꯏꯅꯦꯝꯁꯤꯅ ꯐꯨꯕꯁꯦ ꯌꯥꯝ ꯅꯥꯏꯅꯦꯍꯦ, ꯏꯁꯥꯅ ꯇꯧꯔꯨꯕꯅ ꯏꯁꯥꯅ ꯐꯪꯕꯅꯤ, ꯑꯩ ꯋꯥꯔꯧꯗꯦ꯫ ꯏꯆꯦꯒꯤ ꯇꯝꯐꯥ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ, ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯎꯔꯒ ꯏꯆꯦꯁꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤ꯫ ꯏꯆꯦꯅ ꯅꯪꯒꯤ ꯅꯨꯄꯥ ꯃꯨꯟꯕꯒꯤ ꯏꯆꯦꯕꯨ ꯋꯥꯔꯧꯒꯅꯨ, ꯏꯆꯦꯁꯨ ꯅꯨꯡꯉꯥꯏꯗꯧꯕꯩ ꯅꯤꯡꯉꯨꯔꯦ ꯃꯥꯒꯤ ꯂꯦꯝꯕ ꯍꯥꯏꯕ ꯃꯃꯥꯅ ꯉꯝꯕꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕꯁꯤ꯫ ꯂꯩꯕꯥꯛ ꯃꯆꯥ ꯁꯥ ꯅꯪꯒꯤ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯅꯨꯄꯥ ꯃꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯂꯩꯒꯦ ꯈꯟꯒꯅꯨꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯒꯦ ꯈꯜꯂꯕꯗꯤ ꯉꯁꯤ ꯁꯅꯥ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯍꯤꯡꯕ ꯑꯣꯏꯌꯨ꯫ ꯑꯩ ꯐꯥꯎꯔꯦꯅ ꯂꯥꯛꯆꯔꯒ ꯑꯩꯒꯤ ꯅꯨꯄꯥꯒ ꯁꯤꯖꯤꯟꯅꯔꯒ ꯏꯅꯦꯝꯄꯣꯛꯅ ꯍꯦꯟꯅ ꯐꯥꯎꯔꯝꯃꯤ꯫